ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯃꯥꯏꯕ ꯍꯥꯏꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯝꯍꯩꯕꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯃꯛꯇꯗ ꯂꯥꯏꯇꯤꯟ ꯀꯌꯥ ꯀꯧꯊꯣꯛꯇꯨꯅ ꯊꯥꯖꯤꯟꯗꯨꯅ ꯇꯝꯅꯕ ꯑꯃꯗꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯁꯤꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯝꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯍꯤꯞꯇꯨꯅ ꯂꯩꯅꯔꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯀꯧꯊꯣꯛꯇꯨꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯊꯥꯖꯤꯟꯅꯕ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯍꯦꯛ ꯇꯥꯟꯖꯥ ꯆꯥꯅ ꯄꯥꯝꯍꯩꯕ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯂꯩꯔꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯄꯥꯜꯂꯤꯕ ꯑꯩꯅ ꯉꯛꯂꯤꯕ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯈꯣꯏꯅ ꯑꯗꯨꯛ ꯍꯦꯔꯣꯏ ꯍꯦꯔꯥꯎ ꯀꯥꯕꯗꯤ ꯂꯩꯔꯝꯃꯨꯗꯣ ꯈꯪꯒꯅꯤ꯫ ꯄꯥꯝꯍꯩꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯔꯝꯂꯤꯕꯁꯤꯡ ꯍꯥꯏꯕꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯗꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ꯫ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯄꯥꯝꯍꯩꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯨꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯥꯗ ꯂꯥꯛꯂꯤꯕ ꯇꯝꯕꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯁꯤ꯫ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯁꯔꯨꯛ 7 ꯊꯣꯛꯅ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯅꯈꯣꯏ ꯑꯩ ꯑꯁꯦ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯕꯥꯛ 3ꯂꯛꯇꯪ ꯈꯨꯔꯛꯄꯗ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯕꯔꯖ ꯂꯤꯁꯤꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯍꯦꯟꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯈꯨꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏ ꯍꯧꯖꯤꯛ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏꯅ ꯊꯥꯔꯛꯂꯤꯕ ꯈꯣꯡꯕꯥꯜ ꯂꯥꯏꯇꯤꯟꯈꯛ ꯌꯦꯅꯈꯥ ꯐꯧꯗꯥꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈꯨꯌꯨꯝ ꯃꯌꯥꯝ ꯑꯗꯣ ꯊꯥꯔꯣ ꯃꯥꯂꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯔꯛꯂꯤꯕ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯍꯣꯏ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯛꯂꯤ꯫ ꯈꯨꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯦꯅꯈꯥ ꯂꯨꯈꯥ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯐꯥꯎꯗꯨꯅ ꯄꯨꯗ꯭ꯔꯨꯡ ꯆꯦꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯨꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯩꯗꯣ ꯂꯣꯏꯅꯃꯛ ꯇꯥꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯍꯩꯁ ꯀꯔꯤ ꯃꯑꯣꯡꯅ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯍꯩꯁ ꯉꯍꯥꯟꯋꯥꯏꯒꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯩ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯨꯅꯥꯟ ꯍꯣꯏꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯩꯁꯥ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯖꯔꯒꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯍꯩ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤꯉꯩ ꯑꯀꯟꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯑꯁꯤ ꯅꯤꯛꯄ ꯃꯈꯩ ꯉꯪꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯨꯜꯂꯞ ꯇꯥꯁꯤꯟꯗꯨꯅ ꯉꯪꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯈꯨꯌꯨꯝ ꯇꯤꯟꯃꯨ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯇꯔꯥꯝ ꯐꯥꯖꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯔꯦ ꯅꯍꯥꯛꯅ ꯑꯁꯨꯛ ꯇꯍꯥ ꯆꯦꯜꯂꯛꯄꯕꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯃꯠꯇ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯃꯁꯦꯛ ꯃꯉꯥꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯅꯅꯕ ꯆꯣꯡꯁꯤꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯀꯤ ꯃꯈꯣꯜꯗ ꯑꯩꯈꯣꯏ ꯑꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯤꯃꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯅꯥꯏꯒ ꯂꯩꯍꯧꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯋꯥ ꯉꯥꯏꯍꯥꯛ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯨꯅꯥꯟꯕꯨ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯣꯏꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯅꯣꯡ ꯃꯪꯍꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯡꯖꯤꯡꯁꯤꯡꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯀꯧꯕ꯭ꯔꯨꯁꯤꯡꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯧꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯑꯋꯥꯕꯗꯤ ꯄꯤꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ, ꯄꯥꯝꯍꯩꯕꯁꯨ ꯈꯪꯂꯦ ꯃꯨꯅꯥꯟꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ, ꯈꯟꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯀꯧꯕ꯭ꯔꯨ ꯏꯄꯥꯗ ꯍꯥꯏꯅꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯈꯔ ꯀꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯃꯥꯏꯕ ꯃꯌꯥꯝ ꯑꯗꯣ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯆꯤꯡꯗꯣꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ, ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯂꯒ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯃꯨꯕ ꯅꯣꯡ ꯃꯄꯩꯅ ꯃꯔꯣꯟ ꯅꯥꯏꯅ ꯀꯨꯞꯁꯤꯟꯗꯨꯅ ꯃꯥꯏꯀꯩ 10 ꯄꯨꯝꯅꯃꯛ ꯄꯨꯡꯃꯝ ꯃꯝꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯅꯤꯄꯥ ꯑꯗꯣ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯀꯥꯈꯠꯂꯛꯇꯨꯅ ꯃꯅꯥ ꯑꯗꯣ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯃꯊꯛꯇ ꯀꯥꯅꯅꯕ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯋꯥꯡꯂꯕ ꯆꯤꯡꯁꯥꯡ ꯑꯗꯣ ꯍꯪꯒꯠ ꯍꯟꯗꯥ ꯀꯥꯔꯨꯕꯒꯤ ꯆꯣꯛꯊꯕꯅ ꯂꯣꯏꯔꯕ ꯃꯁꯥꯅꯤ꯫ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯗꯣꯟ ꯌꯧꯅ ꯑꯃꯨꯛ ꯀꯥꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯑꯣ ꯈꯣꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥꯗ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯅꯕ, ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯍꯦꯟꯀꯠꯅꯅꯕ ꯂꯩꯋꯥ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯅ ꯌꯥꯡꯅꯃꯛ ꯀꯧꯕ꯭ꯔꯨꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯌꯧꯔꯛꯄꯗꯗꯤ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯀꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯄꯥꯝꯍꯩꯕꯅ ꯀꯧꯕ꯭ꯔꯨ ꯏꯄꯥꯗ ꯍꯥꯏꯖꯕꯗꯣ ꯌꯥꯕꯤꯗꯨꯅ ꯏꯁꯤꯡ ꯑꯁꯦ ꯀꯪꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯨꯅꯥꯟꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯐꯩ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡ ꯑꯗꯣ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯑꯣꯏꯅ ꯅꯣꯡ ꯍꯩꯊꯅꯕ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯅꯣꯡꯃꯄꯩꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇꯗ ꯑꯇꯤꯌꯥ ꯁꯦꯒꯥꯏꯔꯕꯒꯨꯝ ꯖꯣꯔꯣ ꯍꯦꯛꯇꯃꯛ ꯍꯩꯊꯔꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯏꯁꯤꯡꯈꯔ ꯇꯨꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯂꯣꯛꯁꯤꯜꯍꯧꯔꯤ, ꯍꯥꯏꯕꯗꯤ ꯁꯣꯛꯆꯟꯗꯨꯅ ꯊꯝꯍꯧꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯣ ꯈꯔ ꯍꯦꯛꯇꯃꯛ ꯀꯪꯈꯤ꯫ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯁꯥꯇ꯭ꯔ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯆꯍꯤ ꯍꯜꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯦ, ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯂꯣꯏꯅꯕ ꯁꯤꯟꯕ ꯅꯪꯍꯧꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯤ, ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯪꯁꯤꯜꯂꯤꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏ ꯑꯃꯗꯤ ꯅꯣꯡꯃꯄꯩꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯅꯔꯛꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯏꯉꯛ ꯉꯛꯅꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯄꯥꯝꯍꯩꯕꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯦꯝꯕꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯔꯕꯅꯤꯅ ꯅꯈꯣꯏ ꯇꯁꯦꯡꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯨꯗꯝ ꯑꯁꯤꯅ ꯇꯥꯛꯆꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯥꯝꯍꯩꯕꯗꯣ ꯅꯤꯡꯉꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯏꯁꯤꯡ ꯑꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯅꯩꯈꯥꯏ ꯊꯤꯒꯥꯏꯗꯨꯅ ꯇꯧꯗꯨꯅ ꯃꯨꯅꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯒꯤꯗꯤ ꯃꯨꯅꯥꯟ ꯑꯗꯣ ꯃꯁꯥ ꯑꯗꯣ ꯆꯤꯡꯊꯦꯛꯇꯨꯅ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯃꯤꯠꯇꯃꯛ ꯀꯣꯔꯣꯛ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯑꯉꯥꯎꯕꯒꯨꯝ ꯂꯩꯈ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯕꯅꯤ, ꯍꯧꯖꯤꯛꯅ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯁꯤꯗ ꯃꯈꯣꯏ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯨꯅꯥꯟꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯃꯨꯡꯗ ꯇꯞꯅ ꯊꯥꯡꯒꯠꯄꯤꯔꯒ ꯊꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯨꯅꯥꯟꯗꯣ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯇꯧꯕꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯁꯣꯜꯂꯤꯕꯁꯤꯡ ꯑꯁꯦ ꯃꯥꯅ ꯍꯩꯈ꯭ꯔꯤꯕ ꯈꯪꯈ꯭ꯔꯤꯕ ꯂꯩꯋꯥꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯨꯅꯥꯟꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒꯗꯤ ꯇꯨꯃꯤꯟꯅ ꯍꯦꯛꯇꯃꯛ ꯂꯩꯈꯤ, ꯑꯁꯤꯕꯒꯨꯝꯅ ꯐꯗ꯭ꯔꯥ ꯍꯦꯛꯇꯃꯛ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯦ ꯍꯧꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ
ꯄꯥꯝꯍꯩꯕꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯣꯟꯅꯤꯡꯗ꯭ꯔꯕ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯁꯨ ꯈꯪꯂꯦ ꯃꯨꯅꯥꯟꯅ ꯏꯁꯤꯡ ꯑꯗꯨ ꯊꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯅꯤꯡꯁꯤꯡꯕ ꯈꯔ ꯍꯧꯔꯛꯑꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯝꯅ ꯈꯪꯖꯔꯕꯁꯨ ꯄꯥꯝꯍꯩꯕꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯃꯨꯅꯥꯟꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯅ ꯇꯝꯈꯤꯕ ꯃꯍꯩꯁꯤꯡ ꯑꯗꯣ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯜꯂꯛꯄꯗ ꯆꯍꯤ ꯀꯌꯥ ꯆꯪꯒꯗꯧꯔꯤꯕꯅꯤ, ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯕꯁꯨ ꯂꯩꯔꯤꯕ ꯃꯨꯅꯥꯟ ꯍꯣꯏꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯇꯧꯍꯟꯗꯅ ꯃꯈꯣꯏꯅ ꯂꯥꯟꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯥꯗꯨꯅ ꯃꯈꯣꯏ ꯁꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯅ ꯑꯇꯣꯞꯄ ꯂꯥꯡꯐꯩ ꯆꯠꯂꯤꯕꯣꯏ ꯅꯤꯡꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯊꯥꯅꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯑꯁꯦ ꯈꯨꯔꯨꯝꯕ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯄꯥꯝꯕꯩ ꯇꯧꯁꯤꯒꯦ? ꯈꯣꯌꯨꯝ ꯂꯥꯏ ꯊꯥꯗꯣꯛꯄ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯁꯤꯗ ꯂꯣꯏꯅꯃꯛ ꯅꯝꯊꯗꯨꯅ ꯊꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯄꯨꯈ꯭ꯔꯤ ꯄꯨꯝꯅꯃꯛ ꯈꯔ ꯀꯪꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯏ ꯂꯩꯔꯤꯕ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ? ꯁ꯭ꯋꯥꯏꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯨꯔꯦꯜꯅꯣ? ꯇꯨꯔꯦꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯣꯡꯅꯤꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯤꯕ ꯁꯤꯃ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯄꯥꯠ ꯀꯪꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯪꯍꯟꯕ ꯇꯥꯕꯅꯤ꯫ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯪꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯉꯝꯂꯣꯏ꯫ ꯈꯣꯌꯨꯝ ꯂꯥꯏꯅ ꯐꯥꯎꯕꯗ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯥꯠꯀꯤ ꯏꯁꯤꯡ ꯑꯁꯦ ꯁꯣꯛꯄ ꯄꯥꯏꯕ ꯌꯥꯗꯅꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯅꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯌꯥꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯄꯥꯠ ꯑꯁꯤꯃ ꯀꯪꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯥꯏꯔꯒꯁꯨ ꯃꯇꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯨꯕꯗ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯕꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥ ꯄꯣꯛꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯍꯜꯂꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯋꯥ ꯇꯤꯜꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯊꯥꯗꯣꯛꯂꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯗꯣ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯕ ꯑꯃꯗꯤ ꯃꯁꯥꯗ ꯂꯩꯅꯥ ꯃꯈꯜ ꯊꯣꯛꯂꯛꯄ, ꯎꯟꯁꯥꯗꯣ ꯃꯨꯁꯤꯟ ꯃꯨꯗꯨꯅ ꯃꯄꯣꯝ ꯄꯣꯝꯈꯠꯂꯛꯄ, ꯂꯩꯅꯥ ꯀꯤꯔꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯃꯈꯣꯏꯗꯣ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯈꯟꯈꯤꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯥꯝꯍꯩꯕꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯑꯅꯥ ꯑꯌꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯩꯋꯥ ꯇꯤꯜꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯍꯩꯅꯝ ꯂꯩꯅꯝꯒꯤ ꯑꯣꯏꯕ ꯃꯅꯝꯁꯤꯡ ꯊꯥꯗꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯅꯝ ꯂꯩꯅꯝꯁꯤꯡ ꯑꯁꯤꯕꯨ ꯅꯝꯂꯨꯕꯗꯒꯤꯗꯤ ꯑꯅꯥ ꯑꯌꯦꯛ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ-ꯉꯛꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯃꯥꯏꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯁꯨꯝꯅ ꯐꯍꯟꯈꯤꯕ ꯑꯁꯤꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯃꯇꯧ ꯀꯔꯝꯅ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅ ꯃꯈꯣꯏ ꯌꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯖꯤꯜꯂꯤꯕ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯔꯝꯅ ꯐꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛ kaya ama ꯆꯠꯊꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯨꯅꯥꯟꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯍꯩꯈꯤꯕꯁꯤꯡ ꯑꯗꯣ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯖꯤꯟꯅꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯗꯨꯃꯛ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯑꯌꯥꯝꯕꯅ ꯀꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯈꯨꯜꯗꯨꯗ ꯂꯩꯔꯤꯕ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯅꯕ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯒꯨꯔꯨ ꯑꯣꯏꯔꯤꯕ ꯃꯨꯅꯥꯟꯁꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯥ ꯇꯤꯟꯅꯥꯅꯆꯤꯡꯕ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ kaya ꯍꯧꯈ꯭ꯔꯦ꯫
ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯄꯥꯝꯍꯩꯕ ꯆꯍꯤ 15 ꯁꯨꯔꯦ 16 ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯨꯅꯥꯟꯁꯨ ꯃꯍꯥꯛꯀꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯅꯤꯡꯁꯤꯡꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯋꯥꯈꯜ ꯇꯥꯗꯅ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯒꯤ ꯂꯩꯔꯤꯕ ꯃꯆꯥ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯕ ꯃꯇꯝꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯂꯣꯟꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯁꯨ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥꯅ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯨꯅꯥꯟꯅ ꯐꯔꯦ ꯃꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒ ꯊꯕꯛ ꯍꯦꯛꯇ ꯍꯧꯔꯒꯦ ꯅꯤꯃꯥꯏ ꯐꯥꯎꯕ ꯀꯩꯁꯨ ꯂꯩꯇꯅ ꯂꯣꯏꯁꯤꯟꯕ ꯉꯝꯕ ꯑꯩꯅꯤ ꯃꯥꯒꯨꯝꯕꯅ ꯂꯣꯟꯅ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤ ꯑꯩꯅ ꯃꯇꯝ ꯀꯌꯥ ꯑꯩꯅ ꯇꯝꯖꯈꯤꯕ ꯍꯩꯖꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯒꯤ ꯃꯥꯅ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯨꯅꯥꯟ ꯑꯩ ꯁꯥꯐꯣꯡꯂꯛꯂꯦ ꯑꯩꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯝꯍꯩꯕꯁꯨ ꯈꯪꯂꯤ ꯃꯨꯅꯥꯟꯅ ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯗꯨꯅ ꯁꯦꯝꯕ ꯁꯥꯕ ꯇꯧꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯁꯦ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯅꯍꯥꯟ ꯃꯈꯩ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ kaya ꯇꯧꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯨꯏ ꯄꯨꯝꯅꯃꯛ ꯂꯥꯡꯅ ꯂꯥꯡꯅ ꯈꯣꯡꯕ ꯑꯃꯗꯤ ꯃꯌꯥ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯀꯞ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯝꯊꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯅꯝꯅꯆꯤꯡꯕ ꯅꯝꯕ ꯍꯧꯔꯛꯂꯤ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯃꯛ ꯍꯟꯗꯛ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯃꯨꯅꯥꯟ ꯍꯥꯏꯕꯁꯦ ꯃꯥꯅ ꯉꯥꯎꯕ ꯍꯦꯛ ꯐꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯥꯟꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯇꯤꯃꯨꯜ ꯂꯥꯏꯃꯨ ꯈꯨꯌꯨꯝ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯐꯠꯇꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯜꯍꯟꯗꯨꯅ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯨꯅꯥꯟꯒꯤ ꯃꯆꯥ ꯃꯅꯥꯏꯅ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯔꯤꯉꯩ ꯈꯨꯌꯨꯝ ꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯂꯤꯉꯩ ꯃꯇꯝꯗ ꯄꯥꯝꯍꯩꯕꯅ ꯊꯥꯗꯣꯔꯛꯄ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯩꯁꯨ ꯑꯃ ꯁꯨꯗꯨꯅ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ ꯃꯗꯨꯗꯣ ꯑꯁꯣꯝꯗ ꯂꯩꯖꯩꯒ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯨꯅꯥꯟꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯨꯅꯥꯟꯅ ꯍꯩꯁ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯏꯅꯥꯏꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯔꯛꯈꯤꯕꯗꯣ ꯐꯩ ꯉꯁꯤꯗꯤ ꯅꯍꯥꯛ ꯑꯩ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯅꯥꯟꯅ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ kaya ꯁꯨꯂꯛꯇꯨꯅ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯄꯥꯝꯍꯩꯕꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯏꯅꯃꯛ ꯊꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯎ ꯋꯥ ꯃꯅꯥꯄꯤ ꯁꯤꯡꯕꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯦꯞꯄꯪ ꯀꯪꯂꯕꯅꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯁꯤꯗ ꯄꯥꯝꯍꯩꯕꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯊꯥꯡꯁꯥꯡ ꯑꯃꯒꯨꯝꯅ ꯍꯨꯔꯨ ꯎꯪꯗꯨꯅ ꯂꯥꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯀꯟꯊꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯨꯅꯥꯟ ꯍꯧꯅ ꯅꯣꯛꯂꯒ ꯑꯣ ꯑꯩꯅ ꯑꯉꯥꯡ ꯃꯆꯥ ꯂꯥꯏ ꯇꯤꯟ ꯃꯆꯥ ꯈꯔ ꯊꯥꯗꯣꯛꯄꯁꯤꯗ ꯅꯪꯅ ꯈꯜꯂꯤꯕꯕꯨ ꯅꯪꯅ ꯉꯝꯅꯤ ꯈꯟꯖꯔꯤ ꯃꯥꯜꯂꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯣ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯨꯅꯥꯟꯅ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯇꯝ ꯂꯥꯎꯅ ꯈꯨꯕꯥꯛ ꯑꯗꯨꯅ ꯊꯝꯂꯒ murum lewa khara soli aduma torok paduta asomdana kamdori pamhaibato timul laimu mayam ama panaduna leiringai ikhang khangauduna leimai to hom loroktuna pamhaiba makhwang phawba but puthaki aduma torok pada pamhaiba chethok chinchin mahaki konglo pulobo haibato oire saisiu do ta paikhatuna mahaki aroiba pangal puthoktuna mahapu phukanaba honari ngai matam aduta kadom dagino khangauduna akan ba safu amana
ꯄꯥꯝꯍꯩꯕꯒꯤ ꯊꯥꯖꯤꯟꯗ ꯊꯣꯝꯕꯗ ꯄꯥꯝꯍꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫